Akashvani Imphal Ksh.Chitrabhanu na pau paziri ahanbada maru oiba pau Vare Navy gi missile destroyer INS Imphal ngasi Mumbai da haunubi matung ina mathautona na ba Vare Navy de sinakre Rajya gi haksal bibhag na hari nauna sandorogli ba COVID-19 gi SN.1 variant asina sandopagi changcha da marfutaru oiri Kendra gi haksal mantraloin hari varat hoki ba pung kumri da COVID ki anoba case chamatra turuk thenari miyoi ahum laikidre Rajya Sigi Relief Camps in the Lady Bamu singing Tengbang Nabki Damakta Special Facilitation Center sing Hanglagani Amshung. Delhi Dangasi Inbegi Chang Celsius degree Mapan Desmik Mari Yoki, Awang Varta Inbegi Chang Hengalapalunana, Lesil Tabaki Chang Sutam Natam Hengalakli. Bharat Navy ki Kwahidi ki Nongbas lead guided missile destroyer INS Imphal ngasi Mumbai da hongnobi matung ina mathok tongno naba Bharat Navy de sinakre lal ki jahaz asi sinabagi thorom da kendra gi ngaksal mantri Rajnath Singh susar yakhi INS Imphal asi awang nong pok Bharat ki manungda rajya amagi konungi maming thonduna sab ahanba lal ki jahaz ni Jahaz asi Indian Navy da chahi asi ki October thada kusindaki bani masi Mumbai de leba mazagaw Dock Safe Builders Limited na sabani aduga Bharat Navy ki Warship Design Bureau na design to bani lal ki jahaz asi da anoba matanga tunaraba kuzukulizing sensor surface to air missile anti-sieve missile amadi torpedo na chingbasing yauri Vara ki ningtam ihoda Manipur na laukiba thokdang amadi athobusingna kathokiba adubu ikai khumna utpoina lalgi jahaz asi INS Imphal haina mingthon bani Research and Development Center Manipur University na Manipur Institute of Management Studies amasung Central Agricultural University Imphal ga kusan naduna lau sungu gi lalot litik amadi mahusaga chunaba lau pathap ki thabak toba miyoi singa mari lenaba thorum ama Manipur University court holder ngasidegi hokre Nimit taruni chatha kadaba thorum adu hawdopuga mari lenana Manipur University ge Vice Chancellor Professor N Lokendro Nahai lau singu amadi masiga mari lenaba thabak thorum singi matangda Central Agricultural University Imphal amadi Manipur University manakta yana warol sei tawnoduna ngasiga thorum asi pangthokpani Mangna hai Rajya asida leriba sarkar ki loisang awang bata ki mai loisang sing amadi Laina University singda lau singu ga mari lenaba apaba makhal gi Kulagi kanaba sing mahiru sing da takpi tambiduna anoba technology sing asi sizinaba hanbegi tangai fadabalay Manipur People's Party MPP linkat ki bagi chahi yangkai taruk surpagi mapokuman ngasi Imphal gi polo ground maninda leba dollar sigi office ta pangtokre thormudu da dol gi firan chingkhat pagalunena hozik lamdam asigi oriba irang asida lekidaba miyoi singi photo sing da leisukatuna ikai khumna bas utki Communist Party of India Manipur State Council na sindina CPI gi marfutra ni pan suba mapokuman tharong ngasi Imphal gi bichi rota leba irabot Bhavan complex ta pangtokre Assam Rifles na Myanmar dagi Manipur gi ngangkhoi landuna pusinna bo honaramba supari bora chani kuntra fagat pangangkre Aizia Sarki Piaro na thador pachero laman hai ngarang Tenopal jila gi CIS Tengnokjal village maya nakna truck humda hairiba KZ lising terani pan chamri mafurongi oigeda basupari sing asi Manipur tamna puslak na bo honarakpada Assam Rifles ke jawan sing na thingna badi ki driver singalone na fagat khibani hairiba polam sing asi lupa lak marfu ghumdoi lising tera rongi oigani farba polam sing asi moregi custom department ta sinakre amborom da Aizia Sarki miya makhada Assam Rifles na Operation Savavna gi saruk amo oina ngasi kamasong pumdiar village sa liter lising mga chanba RCCC water tank ama khusin nakre hariba Assam Rifles na Sava water tank asina village asigi kunjasing na isingi awaba mayok nariba asi karamakai faragani hairi Imphal West Imphal East amasung Thobal jila da hayang ayuk pung mga digi numidang pung tara faba curfew komthokani aduga Kaching jila gi oinadi ayuk pung mga digi numidang pung nipal faba curfew komthokani amorom da Bisnupur gi INA headquarters dagi Imphal kumpi lambi dagi ibudok Thangjing temple faba ayuk pung mga digi numidang ba pung tara nithoi makhai faba curfew legani adu moinamak Moirang bazar dagi curfew tension ba amadi konsiloi hanagi pungpam atuda adumak chanagani Tabir Bapawasi Akashvani Imphal degini Rajya ki Haksal Vibhag ki Director Dr. Ksh.Chitrabhanu mangang hairi handak Bharat yauna malingile bakarada nongno sandorogli ba COVID-19 gi JN.1 variant asi sandopagi changcha da marfu taruk oibangami
COVID-19 gi laina nongna sandorliba asigi matangda rise asigi mari lena ba bibasingna sesil tharong ka lokhopagi matangda paladuna Dr. Sasi Kumar na hai Manipur da hariba JN.1 variant na naba mi amata thengna ba leitri adubu rise asida variant asina naba mi thengna ba gi akiba leibana akan ba chichul tharong lokhli magna hai chaliba tha asigi mari da COVID-19 gi case ama Manipur da thengna ki madugi matung mi kya test tobada matamda atop anaba amata letre thengnariba asisu anoba variant nate mahangna hai December ke tarik mari de han ke covid to adu ke case amakhak detect to mayam ne khanbira mane covid si Manipur te nemda ki de healthcare professionals sing tumin le grabrana ekoi tumin le kite ana hospitalized to te masada su symptom thuduk na leite ma se numit mangani matung da pungtho phadana mayam marak te ten khre adu degi ekoi asum test to posina masi bawta chamuga punthra base koi test to re masida hoi phau covid ama phau thena de maram aduna JN.1 sisu ekoi gi state sidadi lakh 3 hana lobi bata karisu kaide yora aga su koina lokal kadoba section thorang ayam bo lokal laga leire Amarom da hoki bapung kumari asida varate covid ki case chama tara truk thenere atuga laset aside mi hum leikitre amadi mi Chani marfudra hundoina gichas tokre Haksal Mantralo ki pound high level asida hoji covid ki active case listing mari chama humbudra sure Zila ki Deputy Commissioner Office ko nimakta Special Facilitation Center SFC Singh hanglagani haina Rajagi Land Records ki Secretary na khangal lakli Chirol amada Highlands and the relief camp the Lady Singi Tangai Fadaba Sarkagi Kudong Chapa Sing Fangana Bahonabada Mating Oina Bahariba Center Sing asi Hangadavani Maramaduna Marine Nabadisi Sing the Hariba Center Sing Asiki Damakta Senior Officer Amagi Makada Matik Java Official Sing Tamduna Miange Wakat Sing Amadi Makogi Tangai Fadaba Tabok Torum Sing the Ting Bang Pigadavani Tangai Fadrapadi Atopa Zila Singi Official Sing Su SFC Sing Asida Test Duna Tangadavani Chirol asin namakata na hai ahan bagi oina Imphal West ki DC Officer Center asi hangani masina Technopol Kangpokpi amadi Chirachanpur dagi lanjenerak pamiyo singi wafam sing tagani aduga SFC asina Technopol Kangpokpi amadi Chirachanpur gi Deputy Commissioner singa kusam naduna hariba miyo sing adugi awat apa sing su yengshin gani hairi Manipur Khadi and Village Industry Board MKVIB na sinduna nimitari ni chathagadaba Raisa Taki Khoi Yokpagi training program ama ngasi degi lamfel patileba board asigi livelihood business incubation center da hokdokre training asi kendra ke agriculture mantralaya amadi agriculture farmers welfare bibhag ki national bee board ki tengbang makha da pangtokpani training asidam yoi nifuna sar yari thorum aduga mari lenena MKVIB gi chairman and Nimbus na hai Pradhan Mantri gi Atmaniva Varat ama oiba haiba asigi saruk ama oina isan isabo thabak pizin na bagi pandam da koyok bagi training asi pangthokpani Manipur gumba uwa yamna hoba mapam study koyok bagi asi yamna chane masina sinpam ama oiraga isa gi sentok lambi khakta natana rise asigi sel tungi fivam fagan hana ba training yori basingna honabiu Imphal West Kamadung Channel Labor Interstate Truck Terminus Hangliba Mandap Yumfam Relief Camp Ki Mio Sing the Anop Yantokre Razaki Hassel Bibaki Mia Makada Imphal West Ki CMO na Hariba Anosing Adu Yantokibani Maduda Social Welfare Mantri Hikam Dingo Sang My Community Health Center and Madi Kurkul Gi Public Health Center Gi Staff Sing Susar Yaki Raza sida zila ki oina Viksit Vadas Sanklab Yatra Lep na Pangtokli Kakting zila ki oina zila sigi District Administration Sinduna nga sidegi jatra si Pangtokpo Hokre Numit hum nichum na Pangtokadaba jatra sida Kendra Sarkana Pekali ba tongan ba Chako Torangi Scheme Singi Matang da Miyam da Bahab Tahana Begi Campaign Sing Pangtokani Ngasi jatra si Hokdokpo numita tongan ba Vivak Singi Officer Sing na Miyam da Makoy na Miyangi da Makta Pekali ba Scheme Singi Matang da Wangangki Masigaluna na IEC Vensin Duna Zela Sigi Kungang Sing da Koina Chetuna Miyam da Kendra Sarkar na Packet pa Scheme Singi Matang da Vab Tahan Gani Akasvani Imphal Legi Pau Tabiri Awang Bharat te Ingbigi Chang Hengalapugaluna na Lesil Tabigi Chang Sutam na Tam Hengalakli Mayor Department na Hai Hoji Fabagi Oina di Awang Bharat ta Ayingba New City Sipal Hodri Akasvani Akanan Unabada Mayor Department ki Senior Scientist Dr. R.K.
Zanamani Hai, Rajasthan, Punjab, Haryana, Amasung Uttar Pradesh ki mafam sing da ayub ki matam da lechil kung na thari. Masina mafam sing asigi airport sing da aeroplane paitok pasin to wadu khudong cha da ba mayok na re. Med Department makata na hai Punjab, Haryana, Chandigarh, Delhi amasung Uttar Pradesh ki mafam khara, Rajasthan amasung Madhya Pradesh ki awang thang ba sarukta lagliba numinin asida lechil kung na thagani. Delhi lesung si ayu ing bagi chang Celsius degree mapan dasmik mari yauki masna maram oiraga rail gari amadi aeroplane paitok pasinda chaw na kudong cha da ba mayok na ki. Vara na ngasi December tam kuntaruk pu Bir Bal Divas hai na palan tauri numit asiga mari lene na Pradhan Mantri Narendra Modi na palan asina vara ki ning tambagi Amerikal da anoba lambai ama hangtokle hai na phungdokre. Ngasi New Delhi da pangthok ba Birwal Divas tharom da wangang la duna Pradhan Mantri na hai Maliam da theneri basing na basing asi mayok na ba hona bada leiba asina achobo thodang lori. Maram aduna ngasi ki na sing na manglan mangphau nan bigi damak da sarkar na yai fatharong kya paikhatli. Birwal Divas asi United States, Britain, UAE, Greece amasung Australia da su pangthoki. Akaswani pangmin hai mamang chehdi gi hongna December kuntaruk asi Birwal Divas hai na palan togduna lakli. Palan asina vara ki inkalakliban ha singda lebak ningbagi paujel piri. Palan numit asiga mari lene na sarkana my varat amadi my golf portal da online ki kutang da quiz program sing su pangthoki. Varat lalmi ki makok General Manoj Pandey na rakchori amasung pun sector da terrorist sing na landakraba matung da mapam adugi security ki fivam ying sinkre. Yang singkrabat tungda ngaksal Mantri Rajnath Singh hayang mapam adu da chatuna phibam adu amukhana yang silaba yai. Maki khongchet asida Mantri na lanmi ki makok thongba singa 16 korda unaduna mifam kaya pangthokani mifam adu da leba hasigi ngaksal gi matang da kumna khanene nagani. Sri Rajnath Singh na rachori amasung puns da chatuna mapam adu da leriba michamyang ga su unarba yai. Tungda Jammu gi Rajvanda security review mifam amasu Mantri na sababati oiduna pangthokani. Russia gi nimit mangani ki khongchet ta kendra ki mapan thoram Mantri Dr. S.J. Shankar Moscow da thongkhre ma ki khongchet asida Mantri na Russia gi Upa Pradhan Mantri amasung Udyog amadi lalot itik Mantri Denis Manturov ka unaduna sel thungi oiba wapung kya gi matang da wari shanagani. Dr. J. Shankar na Russia gi mapan thoram Mantri Sergei Lavrov ko su Maliam gi amadi leba anigi oiba wapung kya gi matang da khanagani. Hiramasi ki matang da mapan thoram mantraloy na hai Mantri ki khongset asida leba anigi miyamna amaga naksinana ba hona ba amadi kala sanskriti ki mari hena sesin hana bagi lamdasu miyeng changani. Hojik aroy bada maroy ba pau amung hanna. Bharat Navy ki missile destroyer INS Imphal ngasi Mumbai da honobi matung ina mathaw tono na ba Bharat Navy de sinakre. Raisi ki haksal vivak na hairi nong no sandorok liba COVID-19 ki JN.1 variant asina sandopa ki changchada marfutaru oiri. Kendra ki haksal mantraloy ni hairi varata hoki bapung kumri da COVID ki anoba case samatra tuk thenere miyoi humle kidre. Raisi asi ki relief camp sing galeri ba miyoi singi tengpang na bigi damak da special facilitation center sing hanglagani amasung Delhi dangasi ing bagi chang Celsius degree mapan dasmik mari yauki awang Bharat ing bagi chang henggalapag lunana lechil thabagi chang su tamna tamna hengalakli Paulo Zari.